Language Day Manipuri Eikhoi su potsak amabo Phange tanba yamna hai adubo potsak adubo phanglaba tungda makhong sombibagi wakhalon kaya chendabana Eikhoi gi jati asi tapna mutharapugum mamitari Madumakna ngasidi lam mapu oiriba Eikhoi se yongna tanbagi phibam amada laire haina Chief Minister N Biren nungnang ba phongdokre wafam singasi Manipur Language Day State Level Celebration Committee Department of Art and Culture amadi Directorate of Language Planning and Implementation na puna khusam naduna Palace Compound leiba Maharaja Sanskrit Auditorium da pangthokiba 38 siba Manipuri Language Day imalon numit ka mari leinana Pangthokiba Thauramada Pongdokibani, Thauramadu the Manipur Language Day State Level Celebration Committee Chairman Su Oiriba Education Minister T.S. Basanta Kumar, MP Rajya Sabha Laisemba Sana Jauba, Works Minister Govindas Kontho Zamna, Dice Member Sing Oina Sarukyaki, Chief Minister Namakataraduna, Manipur Asi Lisingama Samapan Nipuma Panda, India da Marstau Krabatungda, Lisingama Samapan Hunjani Toida, Mapung Paba Statehood State Ama, Funky, Manipur statehood pangkiba numitagi ngasi phawbadi state asigi governance kadom maikaida chatlibagi haibasi kanana sukhalude mapung phaba state ama oibagi kari karamba thabak thauram sing paikhat khrabagi haibasi khanthabagi mahutta ithakta irangda tauduna laikhibana ngasidi Eikhoi se lammapu yongna tanbagi phibamda lakle Eikhoi gi khunai asi na thauna phariba asidi hunnaba chainaba amana ama chingthanaba waikhogi lichatni Thizin humzinba yokhatpa makhong sombibagi wakhalondi kaya chendaba khunai ama oire masimakna ngasidi khunai asi maning halaktuna tapna mutharakpagi lambi ama oire Eikhoi gi lon asi ngasidi yamna vulnerable oiba lon ama oire miyoi kangbu kharana Eikhoi gi lon asi sijinadana bakan hotnari phibam asida Eikhoi gi lon Eikhoi gi iek Eikhoina matau karamna kanjagani yokhatkani haibasi Eikhoi munna khanthafam thoki nakalamromda Lairik Ponglibani Haiduna Aranba Yumpham Yaudaba Laipak Amagi Nat Chatnabi Puwari Bolan Miamda Uhanbayaba Lairik Pangpong the Pongba Yaunari Hiramasiga Marilena State Education Department Ki Makada Screening Committee Ama Semlagani Aranba Yumpham Yaudaba Lairik Amata Pongbagi Ayaba Sarkar Asna Piraroi Eikhoi gi lam Eikhoi gi saktam Eikhoi gi lon Eikhoina Ngaksagadabani Natrabadi Endangered Species Amani Hairiba Sangaigumna Eikhoi su Nongmadi Soidana Mutkragani Haina Makna Pendaba Wapam su Fongdoke Eikhoi gi Manipur gi Khwaidagi Sonba Pot ama phangnaba tanba matamna am thawai yawe adu phangnaba matungda Upami tharamaga senada badong akoji senabi dabgi chatnabi mai koida lai aduna koida sum Eikhoi si koi jati si extinct to badong na mutki gada bong na koi lais karigino haiba kan Eikhoi potma tawrage phangne aduga madu manage to koi koida madugi skill laite adu policy laite program laite se kuda moina 1949 na merge tawre 72 da statehood fange statehood ki manung da Manipur si kamaina karom chalige governance se 49 ki manung da tawke merger agreement da na koi kari tawke ba kari hai kari pile kari pilakte 71 72 ki du dai dai koina statehood fange sta kari yauri Manipur si kai bra kai da kana mata nai na ok dum ithak tirang da harau raga dom lei gi bla ngasi Eikhoi si lamma pu Eikhoi si Yong na tale mutugi phim laisi Makna Makataraduna Eikhoi gi iyak iron haibasina Eikhoi gi identity ni identity yaudrabadi male masda Eikhoi leiri haibagi thoidokpa mahai leite Lon Haibashi Eikhoi Maselgi Marakta unity Puraknabagi amatangairaba Lambi Amani maramasina Eikhoi gi state asta leiriba indigenous language tamningba mother tongue nataba Manipuri Mahiroi Singda Akhanaba Fund amadi scholarship pinanaba thaurang paikhatlagani masigi nungi oiba pandamdi Eikhoi Maselgi Marakta lon phaudoknaduna amaga henna naksinaduna amadi unity purakpa asini haina makna makhata ke thahungumbagi government kanogumba pithoka reward pithoka rupa lakham ani ne reward pithoka duga tangkul lon tamanse khongjai lon tamanse
adagi thadau lon tamin che thadau khongsai tangkhul mau maram na mete lon tam Eikhoi na mokre gi lon tam asai ega sakti pot si pot mayam se jo koi matok tai si aduna ma si ai basanta su yauri akano su yauri director su yauri si immediately hopio amai tei masa tangkhul lon tam nin bising da stipend bitho sen dala phangmani but Eikhoi gi future aduga Eikhoi gi value sidi sen leba phangmani